Kanglei News ki numidangi pau mineng tabi dua makpu romai lambamna ikono khurumjari. Terrorist singna Kangchup Amadi Thangnana leiriba Khunsinggi nongthaki sarukda drone tare thagalaktuna kihanbagi thabak chatharagle. Kuki narco terrorist singna MEITEI da Thangnaba hauduna leibagi manung chana ngarang January 16 gi numidang pung 3 mari rom tabadagi 3 15 paubada Kuki narco terrorist singna drone tare thagalaktuna Kangchup Amadi Thangnana leiriba MEITEI Khunsingda kihanbagi thawang ama chatharagle haina Social Department Association Kangchup ki General Secretary Jitendro Angomna phongdoragli. Mahakna phongdorapagi matung inna ngahak leitana Kuki narco terrorist singna drone pahaninglaga paihanba drone bombing tawninglaga tawduna leiriba se lengangna thingbangam jibase karigino Kangchup area da leiriba Kuki Khunsinggi Central Force ki outposting bu marang kaina leina Kuki terrorist singna chatharagle thawong asi yamna pende hairi mahakna makata na hai Kuki narco terrorist sing asi Central Force sing mathau ningthina pangthoktuna nabagi thabak paikat piu Kuki narco terrorist singna MEITEI da Thangnaba horiba si khudakta lephallu Kangchup amadi masigi akoibda leiriba Kuki narco terrorist singna ngahak leitana nongmai amadi bomb kapsinba drone bombing tawba drone kaya thagatuna miyambu mipainahanba asi khudakta lemnaba Manipur lengangna lokhatpam thokba thabak adu chapchana lokhatpiu haina appeal tawragli. Kartarani thoida tharamba popi pambi singya Twrakhre Manipur lengangna sangchilagliba war on drugs khongjanggi manung channa Manipur gi singi mafamda tharamba popi pambi sing leptana yanthatpagi chatharakpagi manung channa ngarang Churachandpur district ki Sangaikot police station manung channa Dampi Reserve Forest ki saruk oiriba Shiden Changpi Kot ki lam ekar 12 romda pakchana tharamba popi pambi sing yanthatuna mangankre. Popi pambi sing adu Churachandpur District Police DFO Chandpur amadi Central Force singi apunba combined team na yanthatuna mangankibani. North AOC da drug sizinaba miyoi 15 fagale war on drug ki khongjanggi saruk ama oina Manipur police na sangsilakpa khongjanggi saruk ama oina Imphal East District Police ki kangbuna North AOC da yauna Imphal manungda chathakiba drive ta mayai kaba drug yonbani haina chingnaba nupi nipan nupa 8 yauna miyoi 15 fagale hairi pagalama miyoi sing adu dagi mayai kaba nisa singi polam amata fangba ngamkhide adubu pagalaba miyoi sing adu verification chatharaba matung mayai kaba nisa sirinai haiba khangbadagi tongan ba rehabilitation center da treatment chathanaba thamkhre hairi. Nakal amaromda numit kharanigi mamangda North AOC gi ahal oibi hanubi amana phongna mayai kaba nisa yonkhibagi video footage amasung viral oikrabani. Ngasi RIMS ki Director Professor Dr. Guruwaribam Sunil Kumar Sharamana mahaki office da ikai khumnaba utpiba Professor asina kanna honaduna ngasi di RIMS ki campus pu single use plastic free campus ama oinaba kanna honari masigi damakta singna apen pauje today facilitated by the Director of RIMS Professor Dr. Guruwaribam Sunil Kumar Sharma at his office. His work to make RIMS campus a single-use plastic-free campus is highly commendable. We need more such model in every institute of Manipur and India. Our aims may be different, but our goal is same. Let's make our planet green again. Courtesy Lisipriya Kanguzam. Cell gi demand gi mayokta Khunsingda light vehicle sing sintha leptuna khongjang chanchin kre iramdam Manipur asigi tampaki lamda ani suba tawni hainariba amadi Manipur gi khamai kai lamdam gi oina kwaidagi sauna lalol itik tawpam oiriba Khunsing kaitel da hingnanaba gi sendan fam oijariba Khunsingda chelliba tongan ba Rusingil Light Vehicle Association amadi apunba apex body ama oiriba khamai kai light vehicle association da hauji thokliba irang asiga mari lainana puba thangba ngamlaroidaba selgi tengbang piu hairakpadagi prajamyangi seba makal ama oiriba light vehicle chingi sintha leppaga loinana wakan mifam famduna khongjang changsin khre. QNet team Noida sector 143 Umen Ryan Kom amadi team na mayamda sendora-khre. Manipuri film actress Binita Laistram na oktabani magcherak pipiu haina phongdoragli. Social media platform gi ipau gi asawa page ama oiriba iramdam ipau editor da su QNet na aiba cherol ama tharakre. YKL gi lanmi ama fare Republic Day thoram gi mangoina na security force na lokalakpa section thorangi saruk ama oina Imphal West District Police Commando gi kangbuna aina tingkraba Manipur gi lalholup ama oiriba Kanglei Yaol Kanaba lup gi lanmi ama bel area da gi fare hari faraba lanmi adu gi maming maibam Bronson Singha Elias Thambau Elias Nganba kawi masagi zahi kunmari rom sure Langol part 3 da gini mahak miyam dagi nam haduna shell
kaibagi thaudoksingda chenai haiba khangba ngamle makha tana logi oiba thabakching lokhatnaba Lampel Police Station da Khunsingda hairi. Phobakchau High School angakpa fibam amada leiramle. Class 1 dagi 10 pawbada punna mahairoi samriga nimpuna mahai tamliba Imphal East District ki manung chanba Phobakchau High School Pangal Student Organization Manipurna akhengnana chatuna yengsulabada school asi onthokpa angakpa fibam amada leiramba thengnari haina Pangal Student Organization Manipurna serol amada fongdoragli. PSO Manipur gi team amana yengsilubada school asi da sumnatagi oja 15 khakta leiramba thengnaki masida amuk henna ngaklibadi National Education Policy gi matung inna imalon hotnaba haibadu school asida mami tadri imalon oiriba MEITEI mayek ki subject ki oja amata leiramdaba haibasi yamna ikai ningai ni amadi nungai daba fawi hairi.